ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯣ ꯑꯩ ꯇꯁꯦꯡꯅꯗꯤ ꯌꯥꯅꯤꯡꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯃꯆꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯏꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯂꯕꯗ ꯑꯩ ꯃꯃꯩꯊꯪꯗ ꯌꯥꯕ ꯇꯥꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯆꯤꯡꯂꯦꯟ ꯁꯅꯥꯒ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯏꯄꯥ ꯅꯤꯡꯊꯧꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯊꯤꯔꯛꯄꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯄꯨꯛꯆꯦꯜ ꯁꯦꯡꯕ ꯂꯥꯟꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯣꯏꯕꯤ ꯑꯩꯉꯣꯟꯗ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡ ꯁꯤꯟꯅꯕ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯑꯃꯁꯨ ꯇꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯑꯩꯒꯤ ꯏꯈꯨꯔꯥ ꯋꯥꯡꯕ꯭ꯔꯦꯟꯅ ꯏꯄꯥ ꯅꯤꯡꯊꯧ ꯀꯤꯕꯗꯒꯤ ꯆꯍꯤ ꯀꯌꯥ ꯂꯣꯠꯇꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ Iya, Wangbren, nangonda kanana ayaba piduna, mapam masida nang laklibano. Nang ningthawai gi chaira kaurabra. ꯃꯍꯥꯛꯀꯤ ꯊꯣꯠ ꯅꯧꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯏꯄꯥ ꯅꯤꯡꯊꯧꯗꯣ ꯑꯁꯥꯎꯕ ꯈꯔ ꯃꯈꯩꯗꯤ ꯐꯥꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯏꯈꯨꯔꯥ ꯋꯥꯡꯕ꯭ꯔꯦꯟ ꯃꯍꯥꯛꯇꯤ ꯂꯣꯟꯅ ꯁꯥꯔꯧ ꯑꯃ ꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯈꯪꯍꯧꯗꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯟꯃꯤ ꯑꯃꯗꯒꯤ ꯊꯥꯡꯁꯥꯡ ꯁꯠꯂꯒ ꯃꯍꯥꯛꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯆꯤꯡꯂꯦꯟ ꯁꯅꯥ ꯃꯉꯣꯟꯗ ꯊꯝꯂꯝꯕ ꯊꯥꯖꯕꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯐꯠꯇ꯭ꯔꯕ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯃꯤꯆꯪꯗ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯌꯥꯝꯕꯨꯡ ꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯔꯒꯗꯕ ꯑꯁꯨꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯌꯥꯝꯕꯨꯡꯅ ꯑꯗꯨꯛ ꯀꯟꯊꯤ ꯊꯣꯛꯅ ꯁꯥꯎꯕꯤꯔꯤꯕꯅꯣ? ꯇꯞꯊꯕꯤꯌꯨ ꯌꯥꯝꯕꯨꯡ, ꯇꯞꯊꯕꯤꯌꯨ꯫ Papa! Papa! Hey, Lanmi! Nang aigi mi oige haibra. Natragana Wanglen Thoibigi mi changge haibra. Haujikti Ningthau Wanglen Hanbabu Aina Mathwai Laurabanina. Haujikti Wangbren Aina Laibaki Ningthau Oirabani. Aigi michangda lep labadi nangbu lanmi singi makok oihanduna naning tamna hingangani. Aduga karigumba nangna aigi mayokta lep lagana haujikmak nang nasa adu anghang olhangani. Hayo nang kanagi michangda lay. Iningthau Iningthau na haiba pumnama nanayna yajagani. Iya! Chinglen sana! Mithebong mitambal! Nanggi nasak ado yengningde tukatchay! Iya! Wanglen Thoibi!
amamba taibanggi ningthau oiriba wasaba kauba athauba nanai wangbren na nangbu kauriye he amamba taibanggi ningthau nanai wangbren na ngasisu amukka hanna haijari nanaibu ibungogi amamba taibangda lausinbiduna sinaidraba mapok adu pibiro ibungogumna nanaibusu taibang palasida sinaidraba mapokta hingjarage He Wangbren, aina nangonda haikibasing adu kaurabra. Nangi apamba tunghange Wanglen thoibibu ipamda katlu. nanaisu wanglen thoibibu phangnaba hotnajari adubu karigumba mahakpu thiba phangdrabadi atopa kanagumbi amana mahut sillaga ibungogi maphamda katjarage Madu yaroi Wanglen thoibidi amamba taibangbu kijabani. Ahing oiraklaba matamda mahakki masada akiba kauba laina khudum chanbani. Mahakti asiba haiba wahai asi tabada masha mathanta thawai thagadauba makhai kiba phaujabani. Mahakkumna wakhal sonbi khaktana nangi apambadu thunghanba ngamgani. Nangna kanagumbi amabu Wanglen thoibigi mahut sinnaba pusilakpada karisu kanaba phangloi. kairungba chinglen sana haiba mithibong mitamba ladu hojik phauba thiba phangdribara Ngakpigani ning thau nanai kairungbana chinglen sanaga unajaramle. Mangonda numit humnigi manungda Wanglen thoibibu ining thaugi manakta purak u haina yathang piramle. Haina khiba matam madu phaubadang yenglasi. phai minai machado mathauna kayam phai haibado yengba taredana aduga kairungba thanakhiba numit adugi manungda mahakna Wanglen thoibibu aigi iphamda sinaba ngamdrabadi kamdauba Madu oiragana mahakpu matik chaba sairak piraga magi mahut sinduna aina Wanglen thoibibu thiraga ining thauda soidana katjagani. kairungba ai nungaire ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯇꯩ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯔꯝꯕ ꯑꯍꯤꯡ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯂꯣꯛꯄ ꯆꯤꯡꯕꯨ ꯇꯔꯦꯠꯂꯛ ꯀꯣꯏꯕ ꯉꯝꯂꯕꯗꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯊꯨꯡꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯏꯕꯛ ꯑꯃꯨꯛꯇ ꯌꯦꯡꯂꯒꯦ ꯏꯅꯤꯡꯊꯧꯒꯤ ꯍꯦꯛ ꯃꯤꯠꯃꯥꯡꯗ ꯄꯥꯡꯗ꯭ꯔꯕ ꯑꯃꯒꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯤꯡꯕꯗꯤ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ ꯑꯩ ꯂꯣꯛꯄ ꯆꯤꯡ ꯑꯁꯤꯕꯨꯗꯤ ꯈꯨꯗꯨꯝ ꯆꯜꯂꯒꯦ Ngasisu mayamgidamakta nungairaba wari ama puduna lakjari. Wari asigi mamingna mapunsigi oidaba ngangkhidriba ningthau. Adudi mayam punna wari asibu amuk taminarasi. Mathai thainagi wari ni. Lamdam amada
ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯗ꯭ꯔꯤꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯕꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯝꯗꯝ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯑꯔꯨꯕ ꯋꯥ ꯑꯃ ꯈꯟꯅꯕ ꯃꯇꯝꯗ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯍꯦꯛ ꯍꯦꯛ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯇꯥꯡꯅ ꯃꯇꯝꯅ ꯑꯣꯏꯗꯕ ꯑꯗꯨꯃꯛ ꯉꯥꯡꯕ ꯉꯥꯛꯇꯅꯤ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯇꯥꯡ ꯃꯇꯝꯅ ꯑꯣꯏꯗꯕ ꯂꯣꯏꯅ ꯉꯥꯡꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ"꯫ ꯑꯗꯨꯕꯨ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯣꯏꯗꯕ ꯉꯥꯡꯂꯛꯇ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯑꯣꯏꯗꯕꯁꯨ ꯉꯥꯡꯂꯣꯏ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ"꯫ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯗꯨꯗꯤ ꯐꯔꯦ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯑꯣꯏꯗꯕ ꯉꯥꯡꯏ ꯉꯥꯡꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯨꯗꯝ ꯆꯥꯡꯗꯝꯒ ꯂꯣꯏꯅꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯅꯤꯡꯊꯧꯗ ꯎꯠꯆꯒꯦ"꯫ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ꯫ "ꯅꯪꯅ ꯑꯩꯕꯨ ꯑꯣꯏꯗꯕ ꯉꯥꯡꯏ ꯍꯥꯏꯕꯁꯤ ꯎꯠꯄ ꯉꯝꯂꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯅꯥ ꯃꯊꯨꯝ ꯀꯌꯥ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ"꯫ ꯃꯗꯨꯗꯒꯤ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯗꯨ ꯎꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯕ ꯌꯥꯏ, ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯆꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ"꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯂꯛꯇ꯭ꯔꯤꯕ ꯑꯃꯗꯤ ꯇꯨꯡꯗꯁꯨ ꯉꯥꯡꯂꯣꯏ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯩꯖꯕ ꯅꯤꯡꯊꯧꯅꯤꯅ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯅꯣꯡꯃꯗꯤ ꯏꯅꯤꯡꯊꯧꯗ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯍꯥꯏꯔꯝꯂꯒ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯗꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯔꯝꯗꯦ꯫ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯃꯗꯤ ꯑꯀꯣꯏꯕꯁꯤꯡꯗꯁꯨ ꯐꯖ ꯐꯖꯔꯕ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯂꯩꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯍꯥꯞꯂꯝꯃꯤ꯫ ꯐꯖꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯑꯄꯥꯛꯄ ꯃꯤꯡꯁꯦꯜ ꯑꯃꯁꯨ ꯊꯦꯠꯂꯝꯃꯤ꯫ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯁꯨ ꯁꯨꯡꯆꯠ ꯆꯠꯂꯨꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏ ꯌꯥꯝꯕꯅ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯗꯨꯒ ꯅꯤꯡꯊꯧꯒ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯁꯨ ꯑꯁꯥꯡꯕ ꯑꯃ ꯍꯥꯞꯆꯤꯜꯂꯦ, ꯃꯀꯣꯏꯁꯨ ꯍꯥꯞꯆꯤꯜꯂꯦ, ꯑꯃꯗꯤ ꯂꯥꯏ ꯅꯤꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯥꯏ ꯅꯤꯡꯖꯔꯛꯄꯒꯤ ꯃꯍꯩ ꯑꯗꯣ ꯉꯁꯤꯗꯤ ꯐꯪꯖꯔꯦ꯫ ꯑꯩꯒ ꯍꯛꯊꯦꯡꯅꯅ ꯏꯁꯣꯔꯒ ꯋꯥꯔꯤ ꯁꯥꯅꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯄꯤꯕꯤꯔꯦ꯫ ꯑꯩꯒꯤ ꯂꯥꯏꯒꯤ ꯃꯤꯡꯁꯦꯜ ꯑꯃꯈꯛ ꯂꯩ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ ꯏꯁꯣꯔꯒꯤ ꯁꯛꯇꯝ ꯂꯦꯡꯊꯣꯛꯄꯤꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯐꯪꯖꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯏꯁꯣꯔꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯂꯣꯏ꯫ ꯑꯗꯨꯒ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯗ꯭ꯔꯤꯕ ꯃꯤꯒꯤ ꯃꯐꯝꯗꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯏꯁꯣꯔꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯅꯕ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯑꯃ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯃꯅꯥꯏꯗꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯔꯦ꯫ ꯑꯗꯨꯕꯨ
ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯔꯝꯗꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯅꯤ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧꯗ ꯑꯣꯏꯗꯕ ꯉꯥꯡꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯩ ꯏꯁꯥꯃꯛ ꯍꯛꯊꯦꯡꯅꯅ ꯏꯁꯣꯔ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯎꯖꯔꯛꯂꯦ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯑꯃꯒꯁꯨ ꯑꯃꯨꯛ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯑꯗꯨꯁꯨ ꯑꯗꯨꯃꯉꯥꯏ ꯆꯞ ꯃꯥꯟꯅꯩ, ꯃꯍꯥꯛꯁꯨ ꯅꯤꯡꯊꯧꯗ ꯑꯣꯏꯗꯕ ꯉꯥꯡꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯁꯨ ꯏꯁꯣꯔ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯤꯡꯁꯦꯜꯗ ꯎꯔꯛꯂꯦ, ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯑꯩꯗꯤ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯦ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯅꯥꯏꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯌꯦꯡꯊꯣꯛꯂꯨꯔꯒꯦ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯐꯖꯕ, ꯏꯪ ꯂꯥꯎꯕ ꯃꯌꯥꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯇꯁꯦꯡꯅꯃꯛ ꯏꯁꯣꯔ ꯂꯩꯔꯝꯒꯗꯕ ꯍꯦꯛ ꯃꯥꯜꯂꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯁꯨ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨ ꯃꯤꯡꯁꯦꯜꯒꯤ ꯃꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯅ ꯑꯃꯨꯛꯀꯁꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤ ꯅꯠꯇꯅ ꯀꯅꯥꯒꯤꯁꯨ ꯃꯃꯤ ꯁꯛꯇꯝ ꯑꯃꯠꯇ ꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯒꯤ ꯏꯅꯥꯏꯁꯤꯡ ꯐꯥꯎꯕꯅ ꯏꯁꯣꯔꯒꯤ ꯁꯛꯇꯝꯕꯨ ꯎꯕ ꯉꯝꯂꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯩꯅ ꯏꯁꯣꯔꯒꯤ ꯁꯛꯇꯝꯕꯨ ꯎꯕ ꯉꯝꯗꯦ ꯍꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯏꯁꯣꯔꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯎꯕ ꯉꯝꯗꯦ ꯍꯥꯏꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡꯁꯤꯅ ꯑꯩꯕꯨ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯂꯧꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯛꯏ ꯍꯥꯏꯅ ꯑꯣꯏꯗꯕ ꯉꯥꯡꯂꯒꯦ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯣꯔꯛꯄ ꯎꯕꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯍꯥꯏꯕꯗꯨ ꯆꯨꯝꯂꯕ꯭ꯔꯥ? ꯏꯅꯤꯡꯊꯧ ꯇꯁꯦꯡꯅ ꯏꯁꯣꯔ ꯑꯗꯨꯃꯛ ꯎꯕꯤꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, ꯍꯣꯏ, ꯑꯩꯗꯤ ꯌꯥꯝꯅ ꯉꯛꯂꯨꯔꯦ, ꯅꯍꯥꯛꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ, ꯇꯁꯦꯡꯅ ꯑꯩ ꯏꯁꯣꯔ ꯑꯗꯨꯒ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯅꯔꯛꯑꯦ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯖꯤꯜꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯇꯁꯦꯡꯅꯃꯛ ꯍꯦꯛ ꯎꯔꯛꯄ꯭ꯔꯥ ꯍꯥꯏꯅ? ꯅꯤꯡꯊꯧ ꯑꯗꯨꯅ ꯎꯔꯛꯑꯦ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯨꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯅ ꯏꯅꯤꯡꯊꯧ ꯇꯁꯦꯡꯅꯃꯛ ꯏꯁꯣꯔꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯤꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯀꯣꯟꯅꯊꯪꯗ ꯁꯥꯎꯔꯛꯂꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯤꯕꯗꯤ? ꯑꯩꯅ ꯎꯔꯛꯂꯦ ꯍꯥꯏꯔꯕꯃꯛꯇꯗ ꯅꯪ ꯇꯁꯦꯡꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯣ? ꯅꯪꯅ ꯇꯁꯦꯡꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯎꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝꯗ ꯍꯥꯞꯆꯜꯂꯤꯕ ꯑꯁꯥꯡꯕ ꯃꯁꯝ ꯑꯃꯗꯤ ꯃꯀꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ? ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯅꯤꯡꯊꯧ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝ ꯑꯃꯗ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯏꯀꯥꯏꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯂꯕ꯭ꯔꯥ? ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯇꯥꯡꯅ ꯃꯇꯝꯅ ꯑꯣꯏꯗꯕ ꯂꯣꯏꯅ ꯉꯥꯡꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ, ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯁꯨ ꯌꯥꯔꯦ, ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯂꯦ, ꯑꯩꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯉꯣꯟꯗ ꯄꯤꯒꯅꯤ ꯍꯥꯏꯕ ꯃꯅꯥ ꯃꯊꯨꯝꯁꯤꯡ ꯑꯗꯨ ꯄꯤꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ, ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯒꯦ ꯍꯥꯏꯔꯤꯕ ꯃꯅꯥ ꯃꯊꯨꯝꯁꯤꯡ ꯑꯗꯨꯕꯨ ꯄꯥꯝꯕꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦ, ꯅꯅꯥꯏꯗꯤ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯒꯗꯧꯔꯤꯕ ꯃꯅꯥ ꯃꯊꯨꯝ ꯑꯗꯨ ꯄꯥꯝꯖꯗꯦ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯇꯥꯡꯅ ꯃꯇꯝꯅ ꯑꯣꯏꯗꯕ ꯉꯥꯡꯏ ꯍꯥꯏꯕꯁꯤ ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯌꯨ, ꯏꯅꯤꯡꯊꯧꯅꯁꯨ ꯈꯪꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯏꯅꯤꯡꯊꯧꯗ ꯈꯪꯍꯟꯖꯒꯦ ꯍꯥꯏꯗꯨꯅ ꯅꯅꯥꯏꯅ ꯍꯣꯠꯅꯖꯕꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯅꯣꯜꯂꯨꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫
ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯩꯁꯤꯡꯂꯕ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫